PM Modi na ngairibasi laibak miyamna Manipur sanabagi flight ticket kakpadura Jairam Ramesh. Pawasi ngarang nungthil phongkiba kanglaipa ki maira pawsedagi lokhatsabane. Tha tara helaglaba Manipur da thogliba kanglup anigi lanasi loisinaba Bharat ki Prime Minister Narendra Modi na laukhatpam thokpa thabak amata ngasi fawba laukhatana leire. Prime Minister Narendra Modi na ngairibasi laibak miyamna Manipur sanaba flight ticket kakpadura haina AICC ki General Secretary Jairam Ramesh na phongdokre. Wafam asi News 18 ga Jairam Ramesh ka wari sanaba matamda phongdokibane. Mahangna hai Manipur da oiriba sathiraba phibam asi loisinaba Prime Minister Narendra Modi na matam kaithokpa ngamdraga Assam da safari satpagi matam kaithoktuna Kaziranga National Park amade Tiger Reserve Forest yengba satpadi ngamme. Haujik Manipur da oiriba phibam asi yamna sathiba haibadu oiravane. Nongmagi pamdaba thokdok thokpagi sang hengalakle. Oiriba phibam asida Prime Minister Narendra Modi na Manipur ki Chief Minister da phone tawduna irang asi loisinabagi matam kaithoktuna wari sanadribasi yamna lali haiba wafam su phongdokhe.